Masagi mamangda ngasi nungtil pung mari makai khar helakpada Chief Minister and Biren Singh BJP North East Coordinator Oriba MP Dr. Sambit Patra ga IMPHAL da charter flight amada Thokminnarakhi. Tungda Chief Minister gi wangloda ngaihak leruraba tungda MP Dr. Sambit Patra yauna atai Minister amadi MLA singa lunina Ras Bhavan da laktuna Manipur gi Governor gi mafamda Mahakki Chief Minister famdagi resign tawzarage haidun Thadokpagi Cherol adu Pisindringeida. Masagi mamangda ngasi nungtil pung mari makai khar helakpada Chief Minister and Biren Singh BJP North East Coordinator Oriba MP Dr. Sambit Patra ga IMPHAL da charter flight amada Thokminnarakhi. Tungda Chief Minister gi wangloda ngaihak leruraba tungda MP Dr. Sambit Patra yauna atai Minister amadi MLA singa lunina Ras Bhavan da laktuna Manipur gi Governor gi mafamda Mahakki Chief Minister famdagi resign tawzarage haidun Thadokpagi Cherol adu Pisindringeida.